ꯄꯨꯝꯅꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯣꯛꯄꯗ ꯃꯩ ꯆꯪꯗ꯭ꯔꯤꯉꯩꯗ ꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯂꯛꯄꯗ ꯁꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯁꯣꯏꯔꯦꯟ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯩ꯫ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯨꯝꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯁꯣꯔꯦꯟ ꯑꯉꯥꯡ ꯑꯁꯤꯕ ꯑꯁꯤ ꯆꯐꯨꯗ ꯍꯥꯞꯇꯨꯅ ꯐꯨꯝꯅꯩ꯫ ꯅꯣꯡꯃ ꯈꯨꯜ ꯑꯃꯗ ꯏꯕꯣꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯄꯪꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯌꯥꯝꯒꯤ ꯂꯛꯅꯐꯝꯅꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯃꯆꯦ ꯑꯃ ꯂꯩ꯫ ꯃꯆꯦꯒ ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯕꯣꯇꯣꯟꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯆꯦꯅ, "ꯏꯕꯣꯇꯣꯟ, ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ?" "ꯂꯝꯄꯥꯛꯇꯅꯦ ꯏꯆꯦ." "ꯆꯥꯛ ꯂꯣꯏꯁꯤꯜꯂꯕꯅꯤꯀꯣ? ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯌꯨꯝꯗ꯫ ꯀꯧꯕ ꯂꯥꯛꯍꯟꯒꯅꯨꯀꯣ ꯏꯕꯣꯇꯣꯟ." "ꯍꯣꯏ ꯏꯆꯦ." ꯃꯃꯥꯅ ꯑꯃꯨꯛ, "ꯀꯥꯏꯗꯅꯣ ꯅꯧꯄꯥꯁꯤꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯤꯁꯤꯅ?" "ꯈꯪꯗꯦ ꯏꯃꯥ, ꯂꯝꯄꯥꯛꯇꯅꯤꯌꯦ꯫ ꯃꯥꯅꯅꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯄꯥꯝꯈꯤꯕꯁꯤꯅ, ꯑꯗꯨꯒ ꯅꯣꯡꯃꯇ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯏꯟꯊꯤꯅꯤꯡꯉꯥꯏꯗꯤ ꯇꯧꯕꯤꯔꯛꯇꯦ." ꯃꯃꯥꯅ ꯑꯃꯨꯛ, "ꯈꯪꯗ꯭ꯔꯦꯗꯨꯅꯤ, ꯌꯨꯝꯗꯅꯦ ꯂꯩꯕ ꯍꯩꯔꯥꯁꯤꯡꯁꯨꯅꯦ ꯍꯦꯛꯇ ꯂꯣꯟꯅ ꯄꯨꯔꯒꯅꯦ ꯆꯦꯟꯈꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯃꯃꯥꯟꯅꯕ ꯃꯀꯣꯛ ꯄꯥꯠꯄꯁꯤꯡ ꯑꯗꯣ ꯑꯗꯨꯗꯅꯦ ꯄꯤꯖꯔꯣꯏꯗꯣꯏꯕ ꯑꯗꯨꯒ ꯅꯣꯡꯃꯇ ꯃꯣꯏꯅꯗꯤꯅꯦ ꯏꯆꯥꯁꯤꯗꯅꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯄꯤꯖꯔꯛꯄ ꯅꯠꯇꯦ." ꯃꯆꯦꯅ, "ꯑꯩꯈꯣꯏ ꯃꯥꯁꯨꯕ, ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯌꯥꯗꯣ ꯈꯤꯒꯠꯂꯤꯗꯨꯅ? ꯍꯦꯟꯖꯥꯡꯗꯅꯦ ꯅꯇꯤꯟꯒ ꯑꯃꯨꯛ ꯇꯥꯅꯤꯀꯣ ꯅꯌꯥꯗꯣ ꯈꯤꯒꯠꯂꯤꯉꯩꯗ." "ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯥꯖꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯉꯣ, ꯃꯀꯣꯛ ꯄꯥꯠꯄꯅꯦ ꯃꯤ ꯃꯆꯥꯗꯨꯗꯕꯨ꯫ ꯃꯤꯒꯤꯅꯦ ꯃꯥꯒ ꯃꯄꯥꯡꯅ ꯇꯥꯔꯗꯤꯅꯦ ꯏꯃꯥ, ꯅꯪꯅ ꯁꯝꯒꯗꯣ ꯂꯣꯏ ꯐꯣꯏꯕꯤꯖꯒꯤꯅꯤ." "ꯑꯦ, ꯉꯝꯃꯗꯤ ꯐꯣꯏꯔꯨ ꯂꯥꯎ ꯍꯥꯏꯌꯨꯅꯦꯍꯦ꯫ ꯄꯥꯠꯄꯨ ꯄꯥꯠꯇ꯭ꯔꯣ ꯃꯀꯣꯛꯁꯤꯡ ꯑꯗꯨꯕꯣ? ꯃꯕꯨꯛꯅ ꯐꯠꯇ꯭ꯔꯤꯕ ꯃꯆꯥꯁꯤꯡꯅꯦꯅ. ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯥꯡ ꯈꯔ ꯍꯥꯎꯔꯗꯤꯅꯦ ꯍꯨꯞꯇꯅ ꯍꯦꯛꯇ ꯂꯥꯛꯀꯅꯤ. ꯏꯆꯥꯒꯅꯦ ꯆꯥꯕ ꯐꯪꯕ ꯅꯠꯇꯦ. ꯃꯣꯏ ꯑꯦꯟꯖꯥꯡ ꯍꯥꯎꯔꯗꯤꯅꯦ ꯅꯣꯡꯃꯇ ꯏꯆꯥꯁꯦ ꯀꯧꯔꯛꯄ ꯅꯠꯇꯦ." ꯑꯩꯗꯤꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯛꯄꯗ ꯁꯤꯔꯦ꯫ "ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯅꯅꯦ ꯐꯕꯒꯤꯅꯦ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯏꯕ, ꯃꯤ ꯃꯆꯥꯗꯒꯅꯦ ꯇꯥꯏꯅꯔꯨꯅꯨ." "ꯍꯣꯏ, ꯏꯆꯥꯅ ꯀꯧꯔꯗꯤꯅꯦ ꯃꯣꯏꯁꯨ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ, ꯃꯣꯏꯒꯤ ꯆꯥꯕꯗ?" ꯃꯄꯥ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯇꯧꯔꯨꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ "ꯑꯁ ꯋꯥꯏꯍꯦ, ꯂꯩꯕꯥꯛꯅꯦꯅ ꯀꯟꯃꯟꯈ꯭ꯔꯦ." "ꯅꯣꯏꯕꯨ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯆꯥꯛ ꯂꯥꯝꯃꯤꯅꯦꯍꯦ." "ꯄꯥꯕ ꯂꯣꯏꯗꯧꯔꯦ." "ꯑꯦ, ꯏꯕꯨꯡꯉꯣꯗꯤ ꯎꯗꯦꯅ." ꯃꯃꯥꯅ, "ꯍꯣ ꯅꯆꯥꯅꯨꯄꯥꯗꯤꯅꯦ ꯂꯝꯄꯥꯛꯇꯅꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕꯗꯣ ꯆꯦꯟꯈ꯭ꯔꯦ." "ꯃꯥꯅꯅꯦ ꯁꯥꯟꯅꯕ ꯄꯥꯝꯈꯤꯕꯁꯤꯅꯀꯣ, ꯑꯗꯨꯅ ꯑꯃꯨꯛꯅꯦ ꯀꯧꯔꯨꯗꯣꯏ ꯑꯣꯏꯔꯝꯅꯤ. ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯣ, ꯑꯩ ꯀꯧꯔꯨꯔꯒꯦ." ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯏꯕꯣꯇꯣꯟ ꯀꯧꯕ ꯂꯝꯄꯥꯛꯇ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯒ ꯃꯃꯥꯒꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯍꯧꯔꯤ꯫ ꯏꯕꯣꯇꯣꯟ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯤ꯫ ꯏꯕꯣꯇꯣꯟꯅ ꯃꯃꯤꯠꯇ ꯐꯤ ꯑꯃ ꯀꯤꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯕꯨ ꯁꯣꯛꯇꯣꯏ ꯇꯧꯔꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯈꯨꯄꯥꯛꯅ ꯈꯔ ꯊꯥ, ꯈꯣꯡꯅ ꯈꯔ ꯀꯥꯎꯕꯤ, ꯈꯔ ꯏꯟꯊꯨꯕꯤ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯄꯥꯅ, "ꯑꯦ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯅꯣꯡꯃꯗ ꯃꯣꯏꯅꯅꯦ ꯃꯃꯤꯠꯀꯁꯤ ꯀꯤꯔꯒꯅꯦ ꯁꯥꯟꯅꯔꯝꯕꯁꯦ ꯎꯈꯤꯗ꯭ꯔꯕꯅꯤ. ꯃꯥ ꯍꯦꯛꯇ ꯑꯣꯏꯔꯝꯕ. ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ. ꯀꯅꯥ ꯂꯧꯗꯅꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯪꯉꯤꯅꯣ ꯋꯥꯅꯤ. ꯑꯩꯗꯤ ꯐꯖꯅ ꯁꯤꯡꯉꯤ. ꯑꯩ ꯂꯧꯕꯗꯤ ꯑꯣꯏꯔꯝꯃꯔꯣꯏ. ꯃꯃꯥ ꯑꯣꯏꯗꯣꯏꯅꯤ. ꯁꯤꯁꯨꯅꯦ ꯃꯃꯥꯗꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯑꯩꯁꯦ ꯃꯨꯠ ꯄꯨꯟꯁꯤꯜꯂꯒꯅꯦ ꯐꯨꯒꯦ ꯍꯥꯏꯔꯛꯀꯅꯤ." "ꯏꯕꯨꯡꯉꯣ, ꯏꯕꯣꯇꯣꯟ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯏꯄꯥꯅ ꯀꯧꯔꯤꯁꯦ?" ꯃꯃꯥꯟꯅꯕꯁꯤꯡꯅ, "ꯑꯦ, ꯏꯕꯣꯇꯣꯟ ꯕꯕꯥ ꯂꯥꯛꯑꯦꯍꯦ." ꯅꯨꯄꯥ ꯃꯆꯥ ꯑꯃꯅ, "ꯏꯕꯣꯇꯣꯟ, ꯁꯦ ꯅꯪ ꯋꯥꯔꯝꯃꯅꯤ. ꯑꯩ ꯑꯃꯨꯛꯅꯦ ꯑꯃꯥꯡꯕꯤ ꯁꯥꯔꯛꯑꯒꯦ. ꯃꯤꯠꯇ ꯄꯨꯜꯂꯤꯁꯦ ꯂꯧꯊꯣꯛꯀꯦꯁꯦ, ꯑꯩꯉꯣꯟꯗ ꯀꯤꯅꯕ." "ꯍꯣꯏ, ꯑꯩ ꯋꯥꯔꯦ. ꯅꯪ ꯑꯃꯨꯛ ꯑꯣꯏꯔꯣ ꯑꯃꯥꯡꯕꯗꯣ." ꯃꯄꯥꯅ, "ꯍꯩ, ꯏꯕꯣꯇꯣꯟ, ꯅꯪꯕꯨ ꯏꯄꯥꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯅꯦꯍꯦ." "ꯑꯁ, ꯑꯩꯈꯣꯏ ꯄꯥꯁꯤꯗꯤꯕ ꯑꯩꯅ ꯃꯥꯡꯗ꯭ꯔꯀꯥꯟꯗ ꯍꯦꯛꯇ ꯂꯥꯛꯑꯦꯕ." "ꯅꯄꯥ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯅꯃꯤꯠꯇꯣ ꯐꯤꯗꯣ ꯀꯤꯔꯒꯅꯦ ꯂꯩꯔꯝꯗꯣꯏꯅꯤ. ꯅꯃꯥꯟꯅꯕꯅꯦꯅ ꯁꯤꯃꯗꯤ ꯈꯔ ꯐꯩ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯇꯤꯟꯅꯗꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯆꯦꯅꯅꯦ ꯆꯥꯛ ꯊꯤꯍꯧꯔꯕꯅꯤ. ꯃꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯄꯥꯁꯤꯗꯤ." ꯃꯃꯥꯟꯅꯕꯁꯤꯡꯅ, "ꯏꯕꯣꯇꯣꯟ, ꯍꯣꯔꯦꯟꯁꯨ ꯊꯣꯛꯂꯛꯎꯀꯣ. ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯁꯦꯕ." "ꯍꯣꯏ, ꯊꯣꯛꯂꯛꯀꯦ." ꯃꯄꯥꯅ, "ꯑꯩꯕꯨ ꯂꯥꯛꯑꯕ
ꯂꯧꯗ꯭ꯔꯥꯎꯒꯤ ꯃꯥꯟꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯐꯕ ꯈꯣꯟꯖꯦꯜ ꯀꯥꯁꯤ ꯅꯧꯊꯔꯗꯅ ꯍꯦ ꯍꯣꯔꯦꯟ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯅꯪꯅꯅꯦ ꯑꯃꯥꯡꯕꯩ ꯁꯥꯗꯣꯏ ꯑꯣꯏꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯁꯥꯔꯣꯏꯌꯦ ꯄꯥꯕ ꯍꯣꯔꯦꯟꯗꯤ ꯃꯨꯕꯤꯅ ꯁꯥꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯑꯗꯨꯒꯅꯦ ꯅꯃꯥꯟꯅꯕꯗꯨꯅꯅꯦ ꯃꯃꯤꯠꯀ ꯀꯤꯁꯤꯜꯂꯒꯅꯦ ꯃꯥꯡꯉꯤꯉꯩꯗꯅꯦ ꯅꯪꯅ ꯆꯣꯡꯁꯤꯜꯂꯒꯅꯦ ꯃꯥꯒꯤ ꯃꯅꯪꯒꯟꯗꯨꯗ ꯀꯥꯎꯒꯗꯕ ꯈꯪꯉꯦꯗꯅ ꯑꯦ ꯄꯥꯕ ꯑꯗꯨꯗꯤ ꯃꯤ ꯅꯥꯅꯤꯍꯦ ꯑꯦ ꯅꯪꯗꯤ ꯅꯥꯗ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯑꯀꯟꯕꯅꯤꯅ ꯍꯥꯏꯌꯦ ꯁꯨꯛꯅꯥꯁꯨ ꯅꯥꯕꯤꯗꯦ ꯃꯄꯥꯅ ꯏꯕꯣꯇꯣꯟꯕꯨ ꯐꯅ ꯇꯥꯛꯂꯕꯁꯨ ꯍꯥꯏꯔꯕꯁꯨ ꯂꯧꯗ꯭ꯔꯦ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯕꯣꯇꯣꯟ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯪꯕ ꯆꯝꯕ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯁꯨ ꯁꯥꯟꯅꯕꯤꯕ ꯂꯥꯛꯅꯕꯤꯕ ꯇꯧꯔꯤ ꯃꯆꯦꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯏꯕꯣꯇꯣꯟꯁꯨ ꯃꯥꯒꯤ ꯈꯨꯜꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯂꯣꯏꯕꯤ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯂꯣꯏꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯂꯣꯏꯕꯤꯅꯗꯤ ꯏꯕꯣꯇꯣꯟꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯩꯅꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯏꯕꯣꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯏꯕꯣꯇꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯥꯗꯨꯅ ꯂꯣꯏꯕꯤꯗ ꯏꯕꯣꯇꯣꯟꯒꯤ ꯋꯥ ꯑꯐꯕ ꯑꯃꯠꯇ ꯍꯥꯏꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤꯁꯨ ꯏꯕꯣꯇꯣꯟ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯉꯥꯏꯕ ꯊꯣꯔꯛꯂꯤ ꯃꯃꯥꯟꯅꯕ ꯃꯨꯕꯤꯅ ꯏꯕꯣꯇꯣꯟ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯂꯣꯏꯕꯤꯁꯦ ꯀꯣꯏꯍꯟꯅꯤꯡꯗꯦꯍꯦ ꯁꯛ ꯌꯥꯝ ꯇꯥꯈꯠꯂꯦ ꯑꯩꯈꯣꯏꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯌꯥꯅꯕꯅꯦ ꯐꯅꯗꯤ ꯀꯟꯅ ꯍꯥꯏꯕꯤꯕꯅꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯛꯇꯦ ꯋꯥꯅꯤ ꯏꯕꯣꯇꯣꯟꯅ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯌꯥꯏ ꯀꯩꯅꯣ ꯃꯃꯥꯟꯅꯕꯅ ꯏꯕꯣꯇꯣꯟ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯊꯤꯍꯧꯕꯅ ꯐꯅꯤꯗ ꯅꯪꯅꯦ ꯀꯞꯄꯒ ꯂꯩꯖꯍꯧꯁꯅꯤ ꯍꯌꯦꯡ ꯂꯣꯏꯕꯤꯅꯒꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯅꯪ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯝ ꯀꯥꯟꯗꯅꯦ ꯅꯪꯒꯤ ꯋꯥꯕꯤꯗꯣꯏꯁꯤ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯆꯨꯝꯗ꯭ꯔꯣ ꯏꯇꯥꯎꯁꯦ ꯑꯇꯩꯁꯤꯡꯅ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤꯍꯦ ꯑꯦ ꯂꯣꯏꯕꯤ ꯊꯣꯛꯂꯛꯑꯦꯍꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯗꯣ ꯏꯕꯣꯇꯣꯟ ꯂꯣꯏꯕꯤꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯏꯅꯣꯏ ꯅꯣꯏꯗ꯭ꯔꯣ ꯅꯣꯏꯔꯁꯨ ꯅꯨꯡꯁꯤꯗ ꯃꯃꯥꯏꯒꯁꯦ ꯀꯣꯏꯗꯥꯅꯔꯗꯅ ꯃꯃꯤꯠꯅꯒ ꯅꯣꯛꯑꯗꯅ ꯑꯩꯗꯤꯅꯦ ꯃꯥꯁꯦ ꯄꯅꯨꯡꯇ ꯅꯨꯡꯁꯤ ꯑꯩꯗꯤ ꯃꯥꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯅ ꯃꯥꯒꯤꯗꯃꯛꯇ ꯁꯤꯔꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯅꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯅꯪ ꯁꯤꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯍꯥ ꯏꯕꯣꯇꯣꯟꯅ ꯍꯥ ꯃꯨꯕꯤꯅ ꯑꯃꯨꯛ ꯑꯩꯅꯦ ꯂꯣꯏꯕꯤꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯏꯕꯣꯇꯣꯟ ꯑꯩꯗꯤꯅꯦ ꯅꯪꯒꯤꯗꯃꯛꯇꯗꯤꯅꯦ ꯐꯖꯅ ꯍꯣꯠꯅꯕꯤꯕꯅꯦ ꯅꯪꯅꯅꯦ ꯈꯪꯕꯤꯗꯕꯩ ꯋꯥꯅꯤ ꯏꯕꯣꯇꯣꯟꯅ ꯑꯃꯨꯛ ꯈꯪꯉꯤꯗ ꯃꯔꯨꯞ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯃꯨꯕꯤ ꯂꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯏꯕꯣꯇꯣꯟ ꯃꯤꯍꯨꯟꯁꯤꯡ ꯑꯗꯨ ꯗꯤꯡ ꯗꯤꯡ ꯆꯣꯡꯗꯨꯅ ꯌꯦꯡꯂꯤ ꯃꯃꯥꯟꯅꯕ ꯑꯇꯩ ꯏꯕꯣꯇꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯃꯨꯕꯤ ꯂꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯨꯕꯤꯅ ꯂꯣꯏꯕꯤ ꯅꯪ ꯑꯩꯒꯤ ꯋꯥꯗꯨꯕꯨ ꯂꯣꯏꯕꯤꯅ ꯃꯨꯕꯤ ꯏꯀꯥꯏ ꯈꯪꯗꯕ ꯌꯥꯝ ꯇꯧꯔꯛꯀꯅꯣ ꯑꯩꯅꯦ ꯅꯪ ꯍꯧꯖꯤꯛ ꯌꯥꯕ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯣꯏꯅꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯦ ꯑꯩꯅ ꯑꯍꯥꯟꯕ ꯂꯣꯟ ꯊꯣꯛꯑꯒꯅꯦ ꯀꯧꯕ ꯃꯤꯡꯁꯦ ꯅꯪꯒꯤ ꯃꯤꯡꯅꯦ ꯂꯣꯏꯕꯤ ꯊꯥꯖꯗ꯭ꯔꯒꯅꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯪꯉꯨ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗꯀꯣ ꯍꯦ ꯃꯨꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯤꯁꯤ ꯆꯍꯤ 3ꯅꯦ ꯅꯪꯅꯅꯦ ꯂꯣꯟ ꯊꯣꯛꯄ ꯃꯇꯝꯗꯗꯤꯅꯦ ꯑꯩꯁꯦ ꯄꯣꯛꯇ꯭ꯔꯤ ꯈꯪꯉꯕ ꯅꯨꯡꯁꯤꯕꯕꯨ ꯄꯣꯛꯄ ꯄꯣꯛꯇꯕ ꯏꯃꯥ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕꯅ ꯂꯩꯕ꯭ꯔꯕ ꯂꯣꯏꯕꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯛꯏꯁꯦ ꯃꯃꯥ ꯃꯄꯣꯛꯇꯒꯤꯅꯦ ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯄꯨꯗ ꯍꯪꯉꯨ ꯅꯣꯏ ꯅꯄꯨꯗꯤ ꯁꯤꯈ꯭ꯔꯗꯨꯗꯤ ꯀꯥꯎꯏꯅꯦꯍꯦ ꯑꯁ ꯑꯩꯈꯣꯏ ꯄꯨꯗꯣ ꯍꯤꯡꯖꯔꯝꯃꯗꯤꯅꯦ ꯅꯪ ꯈꯪꯒꯗꯕꯅꯦ ꯑꯗꯣ ꯂꯣꯏꯕꯤ ꯑꯩ ꯅꯪꯒꯅꯦ ꯀꯣꯏꯅꯔꯁꯤꯗꯅ ꯅꯪ ꯑꯩꯃꯨꯛ ꯐꯕ ꯅꯨꯄꯥꯗꯤꯅꯦ ꯐꯪꯉꯔꯣꯏꯍꯦ ꯂꯣꯏꯕꯤ ꯆꯠꯂꯣꯗ ꯃꯨꯕꯤ ꯑꯩꯅꯦ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯌꯥꯝꯅ ꯅꯪ ꯁꯥꯎꯍꯟꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯂꯣꯏꯕꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯅꯦ ꯑꯩꯅꯅꯦ ꯐꯕꯒꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯗꯅ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯏꯕꯣꯇꯣꯟꯅꯗꯤ ꯅꯪꯁꯦ ꯀꯣꯏꯔꯨꯅꯨ ꯅꯨꯡꯁꯤꯔꯨꯅꯨ ꯅꯣꯏꯃꯜꯂꯤ ꯌꯦꯟꯕꯤ ꯃꯔꯨꯝ ꯀꯨꯀꯨ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯄꯣꯠꯅꯤꯗ ꯂꯣꯏꯕꯤꯅ ꯁꯥꯎꯗꯨꯅ ꯃꯨꯕꯤꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯨꯄꯥꯛꯅ ꯍꯩꯖꯤꯟꯗꯅ ꯊꯥꯏ ꯏꯕꯣꯇꯣꯟ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯉꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯅꯣꯛꯂꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯃꯨꯕꯤꯗ ꯌꯦꯡꯂꯒ ꯃꯨꯕꯤ ꯃꯃꯥꯏ ꯅꯥꯝꯃ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯂꯥꯛꯏ ꯂꯣꯏꯕꯤꯅ ꯏꯕꯣꯇꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯏꯕꯣꯇꯣꯟ ꯃꯃꯥꯏ ꯂꯨꯛꯊꯩ
ꯂꯣꯏꯕꯤꯅ ꯏꯕꯣꯇꯣꯟ ꯅꯪ ꯈꯪꯅꯤꯗꯅ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅꯅꯦ ꯑꯃꯨꯛꯇꯪ ꯑꯣꯟ ꯊꯥꯒꯦꯕ ꯑꯩꯕꯨ ꯌꯦꯟꯕꯤ ꯃꯔꯝ ꯀꯨꯞꯒꯤ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯏꯕꯣꯇꯣꯟꯅ ꯑꯁ ꯅꯥꯔꯝꯅꯤꯍꯦ ꯃꯈꯣꯜꯗꯤ ꯁꯤꯐꯥꯎ ꯇꯥꯏ ꯃꯨꯕꯤꯁꯦ ꯑꯩꯒꯤꯗꯃꯛꯇ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯀꯣ ꯃꯨꯕꯤꯁꯦ ꯌꯥꯝ ꯐꯕ ꯃꯔꯨꯞꯅꯤ ꯃꯨꯕꯤ ꯈꯖꯥꯏꯅ ꯑꯃ ꯈꯨꯝꯂꯒ ꯃꯄꯤ ꯃꯔꯥ ꯆꯦꯜꯂꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯕꯣꯇꯣꯟꯗ ꯃꯥꯒꯤ ꯍꯥꯏꯕꯤꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯃꯔꯨꯞ ꯑꯩꯅꯅꯦ ꯅꯪꯅ ꯂꯣꯏꯕꯤ ꯅꯨꯡꯁꯤꯕꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅꯅꯦ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯅꯪꯅ ꯂꯣꯏꯕꯤ ꯅꯨꯡꯁꯤꯖꯩ ꯏꯕꯣꯇꯣꯟꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯣꯏꯕꯤ ꯅꯪꯅ ꯌꯥꯕꯤꯌꯨ ꯍꯥꯏꯗꯅ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯌꯨ ꯍꯥꯏꯔꯁꯨ ꯍꯥꯏꯖꯒꯦꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯤꯅꯤ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯗꯣ ꯌꯦꯡꯉꯣ ꯑꯩꯌꯣ ꯅꯥꯏꯍꯦ ꯏꯕꯣꯇꯣꯟꯅ ꯃꯔꯨꯞ ꯍꯥꯏꯔꯨꯔꯅꯨ ꯑꯩꯒꯤꯗꯃꯛꯇ ꯃꯔꯣꯝꯗ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏ ꯃꯨꯕꯤꯅ ꯑꯗꯨꯗꯤ ꯏꯕꯣꯇꯣꯟ ꯅꯪ ꯂꯣꯏꯕꯤꯁꯦ ꯀꯣꯏꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤꯔꯔꯣꯏꯗ꯭ꯔꯣ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤ ꯐꯥꯎꯗꯤ ꯃꯔꯨꯞ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯒꯅꯤ ꯃꯥꯅ ꯌꯥꯎꯗꯤ ꯐꯥꯎꯕꯗꯤꯅꯦ ꯑꯩ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯈꯤꯅꯤ ꯑꯁ ꯃꯥꯏ ꯅꯨꯡꯁꯤꯕꯁꯤꯁꯨ ꯕꯦꯔꯥꯅꯤꯍꯦ ꯃꯔꯨꯞ ꯑꯩꯅꯗꯤꯅꯦ ꯂꯣꯏꯕꯤꯁꯦ ꯅꯉꯣꯟꯗ ꯌꯥꯅꯕ ꯍꯥꯏꯗꯅ ꯒꯤꯔꯤ ꯇꯛꯄꯅꯦ ꯍꯣꯏ ꯃꯔꯨꯞ ꯑꯗꯨꯕꯨ ꯂꯣꯏꯕꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯛꯇꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯈꯨꯄꯥꯛꯇꯣ ꯑꯁꯦꯡꯕꯒꯤꯗꯤꯅꯦ ꯃꯔꯨꯞ ꯅꯪꯉꯣꯟꯗ ꯊꯥꯒꯗꯕ ꯈꯨꯄꯥꯛꯅꯤ ꯃꯔꯨꯞꯀꯤꯗꯃꯛꯇꯅꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯥꯍꯜꯂꯕꯅꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯂꯣꯏꯕꯤꯁꯦ ꯑꯩꯅ ꯀꯣꯏꯔꯒꯦꯅ ꯇꯧꯔꯒ ꯏꯕꯣꯇꯣꯟꯅ ꯑꯁ ꯃꯔꯨꯞ ꯅꯪ ꯌꯥꯝ ꯅꯥꯔꯝꯒꯅꯤꯕꯨ ꯃꯈꯣꯜꯗꯣ ꯁꯤ ꯐꯥꯎꯕ ꯇꯥꯏꯌꯦꯕ ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯨꯕꯤꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤꯅꯦꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯏꯕꯣꯇꯣꯟꯒꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥꯗꯤꯅꯦ ꯈꯪꯂꯝꯃꯣꯏꯅꯦ ꯃꯨꯕꯤꯒꯤ ꯈꯗ꯭ꯔꯛ ꯍꯥꯏꯁꯤꯅꯤ ꯕꯦꯔꯥꯅꯤ ꯃꯨꯕꯤꯅ ꯈꯪꯗ꯭ꯔꯦꯗ ꯃꯔꯨꯞ ꯑꯩꯗꯤꯅꯦ ꯃꯔꯨꯞꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯊꯋꯥꯏꯁꯦ ꯊꯥꯔꯒꯦ ꯐꯥꯎ ꯂꯩꯔꯕꯅꯤ ꯁꯤꯒꯤ ꯈꯨꯄꯥꯛ ꯑꯁꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯔꯨꯞ ꯈꯨꯄꯥꯛ ꯂꯤꯁꯤꯡ ꯑꯣꯏꯔꯕꯁꯨ ꯃꯔꯨꯞꯀꯤꯗꯃꯛꯇꯗꯤꯅꯦ ꯊꯥꯖꯁꯅꯨ ꯃꯔꯨꯞ ꯃꯊꯪꯗꯤ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗꯤ ꯈꯨꯄꯥꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯔꯁꯅꯨ ꯃꯨꯕꯤ ꯅꯪ ꯍꯥꯏꯔꯨꯔꯅꯨ ꯂꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯗꯕ ꯈꯨꯠꯇꯨꯅ ꯊꯥꯔꯛꯄ ꯈꯨꯄꯥꯛꯇꯣ ꯑꯩꯅ ꯂꯣꯏꯕꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜꯅꯤ ꯈꯜꯂꯒꯦ ꯑꯇꯩꯁꯤꯡꯅ ꯏꯕꯣꯇꯣꯟꯁꯤꯗꯤ ꯑꯕꯦꯔꯥꯅꯤꯍꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯔꯨꯞ ꯀꯜꯂꯛꯏꯍꯦ ꯅꯪꯅꯅꯦ ꯂꯣꯏꯕꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤꯁꯤꯅꯦ ꯍꯦꯛ ꯆꯔꯣꯜ ꯁꯨꯔ ꯐꯥꯎꯅꯤ ꯂꯣꯏ ꯁꯣꯟꯅꯍꯧꯔꯅꯤ ꯃꯔꯨꯞ ꯑꯁꯦꯡꯕꯩꯔꯣ ꯃꯔꯨꯞꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯃꯔꯨꯞ ꯃꯨꯕꯤꯅ ꯈꯜꯂꯤ ꯂꯣꯏꯅ ꯑꯃꯨꯛꯅꯦ ꯈꯪꯅꯔꯛꯇꯅꯕ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯀꯔꯤꯒꯤ ꯏꯕꯣꯇꯣꯟꯗ ꯈꯨꯄꯥꯛ ꯊꯥꯍꯟꯒꯗꯣꯏꯅꯣ ꯌꯥꯔꯣꯏ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯏꯕꯣꯇꯣꯟꯗ ꯀꯅꯥꯝꯇꯅ ꯈꯨꯄꯥꯛ ꯊꯥꯕ ꯌꯥꯔꯣꯏ ꯏꯕꯣꯇꯣꯟꯅ ꯌꯥꯔꯦꯗ ꯃꯔꯨꯞ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯁꯦ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯃꯨꯕꯤꯅ ꯑꯗꯣ ꯏꯕꯣꯇꯣꯟ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯀꯩꯅꯣꯝ ꯁꯨꯝ ꯌꯦꯜꯂ ꯉꯥꯅꯨꯔꯥ ꯑꯇꯩꯁꯤꯡꯅ ꯍꯣꯏꯅꯦ ꯃꯨꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯧꯕ ꯌꯥꯏꯅꯦꯍꯦ ꯑꯗꯣ ꯀꯥꯏꯗ ꯂꯧꯔꯨꯗꯣꯏꯅꯣ ꯏꯕꯣꯇꯣꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯀꯩꯅꯣ ꯌꯦꯟ ꯉꯥꯅꯨ ꯑꯆꯧꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯗꯒꯤꯅꯦ ꯑꯩ ꯄꯨꯔꯛꯀꯦ ꯃꯨꯕꯤꯅ ꯑꯁ ꯃꯔꯨꯞ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤꯕ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯇꯧꯔꯁꯤꯔꯣ ꯃꯔꯨꯞ ꯑꯇꯩꯁꯤꯡꯅ ꯑꯁ ꯑꯗꯨꯅ ꯐꯅꯤꯕꯨ ꯈꯔ ꯉꯟꯅ ꯏꯕꯣꯇꯣꯟꯅ ꯑꯩ ꯄꯨꯔꯛꯀꯦ ꯅꯣꯏ ꯉꯥꯏꯔꯝꯃꯨꯀꯣ ꯌꯦꯟ ꯊꯣꯡꯕꯗ ꯆꯪꯒꯗꯕꯅꯦ ꯄꯣꯠ ꯂꯣꯏꯅꯃꯛ ꯑꯩ ꯂꯣꯏ ꯄꯨꯔꯛꯑꯒꯦ ꯅꯣꯏꯅꯦ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯏꯕꯣꯇꯣꯟ ꯌꯨꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯃꯣꯏꯈꯩ ꯋꯥꯔꯤ ꯇꯥꯍꯧꯋꯤ ꯅꯣꯛꯅꯣꯛꯇꯅ ꯏꯕꯣꯇꯣꯟ ꯌꯦꯟꯕ ꯑꯆꯧꯕ ꯑꯃ ꯐꯥꯏ ꯏꯪꯈꯣꯜꯗꯒꯤ ꯑꯂꯨ ꯇꯤꯜꯍꯧ ꯐꯨꯛꯇꯨꯅ ꯄꯨꯔꯛꯏ ꯃꯃꯥꯅ ꯏꯕꯣꯇꯣꯟ ꯏꯕꯨꯡꯉꯣ ꯀꯥꯏꯗ ꯅꯪꯅ ꯄꯨꯔꯒ ꯆꯠꯂꯤꯗꯨꯅ ꯀꯅꯥꯗ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯉꯥꯏꯈꯣꯅꯦꯍꯦ ꯏꯕꯣꯇꯣꯟ ꯏꯃꯥ ꯃꯔꯨꯞ ꯃꯌꯥꯝꯒ ꯆꯥꯔꯨꯗꯣꯏꯅꯦ ꯍꯩꯃꯥ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯨꯔꯒ ꯆꯠꯂꯤꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯦ ꯋꯥꯅꯤ ꯏꯕꯣꯇꯣꯟ ꯄꯨꯈꯤꯅꯨꯅꯦ ꯅꯪꯕꯣ ꯏꯃꯥ ꯇꯥꯟꯅꯔꯛꯀꯅꯨꯀꯣ ꯃꯤꯃꯥꯡꯗ ꯏꯀꯥꯏꯖꯩꯀꯣ ꯌꯦꯟ ꯉꯥꯅꯨ ꯑꯗꯨꯌꯥꯝ ꯂꯩꯔꯤꯗꯨꯕꯨ ꯑꯣ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯦꯗꯅ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦ ꯋꯥꯅꯤ ꯀꯅꯥ ꯂꯧꯗꯅꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯉꯤꯁꯤꯕꯣ ꯑꯩ ꯂꯧꯔꯗꯤꯅꯦ ꯅꯍꯥꯟꯅ ꯍꯥꯏꯖꯤꯟꯗꯅ ꯁꯤꯡꯉꯅꯤꯕ ꯃꯥꯒꯤꯁꯦ ꯃꯄꯥ ꯂꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯗꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯏꯅꯦ
ꯀꯔꯝ ꯀꯥꯟꯗꯅꯣ ꯃꯥꯅ ꯁꯤꯡꯉꯛꯇꯣꯏꯁꯤꯕꯣ? ꯏꯕꯣꯇꯣꯟ! ꯏꯕꯣꯇꯣꯟ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯌꯦꯟ ꯑꯗꯨ ꯊꯣꯡꯗꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯕꯤꯗꯣ ꯏꯕꯣꯇꯣꯟꯒꯤ ꯃꯔꯝꯗ ꯑꯐꯕ ꯑꯃꯠꯇ ꯍꯥꯏꯕꯤꯗꯕꯅ ꯂꯣꯏꯕꯤ ꯏꯕꯣꯇꯣꯟꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯂꯣꯏꯕꯤꯅ ꯊꯤꯅ ꯆꯩ ꯍꯥꯏꯕ, ꯃꯨꯕꯤꯒꯤ ꯋꯥ ꯄꯩꯅ ꯄꯩꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄ ꯂꯣꯏꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯣꯏꯕꯤꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯟꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯕꯤ ꯇꯨꯝꯕ ꯆꯥꯕ ꯏꯕꯣꯇꯣꯟꯗ ꯎꯗꯨꯅ ꯂꯩꯔꯦ꯫ ꯁꯥꯎꯅꯤꯡꯕꯅ ꯏꯕꯣꯇꯣꯟꯕꯨ, ꯑꯗꯨꯅ ꯂꯣꯏꯕꯤꯒ ꯏꯕꯣꯇꯣꯟꯒꯁꯤ ꯅꯣꯡꯃ ꯎꯍꯧꯅꯗꯕꯗ ꯂꯩꯉꯝꯗꯕ ꯐꯥꯎꯅꯔꯛꯂꯦ꯫ ꯂꯣꯏꯕꯤꯒꯤ ꯑꯁꯥꯎꯕꯗꯨ ꯅꯨꯡꯁꯤꯕꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯃꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯣꯏꯕꯤꯗꯤ ꯃꯁꯥ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯏꯕꯣꯇꯣꯟꯒꯤ ꯈꯨꯜꯗ ꯑꯉꯥꯡ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯃ ꯁꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯆꯐꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯕ ꯑꯣꯏꯕꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯈꯔ ꯀꯤꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯣꯏꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯏꯕꯣꯇꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯨꯕꯤꯅ, ꯃꯔꯨꯞ ꯏꯕꯣꯇꯣꯟ, ꯅꯪꯅꯦ ꯂꯣꯏꯕꯤꯅ ꯌꯥꯔꯛꯅꯕ ꯃꯥꯅ ꯅꯪꯕꯨꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ꯫ ꯏꯕꯣꯇꯣꯟꯅ, ꯀꯃꯥꯏꯅ? ꯀꯔꯤ ꯂꯝꯕꯤꯅꯣ? ꯏꯇꯥꯎ ꯍꯥꯏꯌꯣ꯫ ꯑꯁ ꯅꯪ ꯉꯝꯂꯣꯏꯗ, ꯍꯥꯏꯔꯁꯨꯅꯦ ꯀꯥꯟꯅꯔꯣꯏꯕ, ꯋꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤꯕ꯫ ꯇꯣꯛꯑꯣꯗ꯫ ꯍꯥꯏꯌꯣ ꯃꯔꯨꯞ, ꯑꯩ ꯉꯝꯅꯤ ꯍꯥꯏꯕ꯫ ꯂꯣꯏꯕꯤꯅꯕꯨ ꯑꯩ ꯅꯨꯡꯁꯤꯅꯤ ꯍꯥꯏꯔꯗꯤꯅꯦ, ꯀꯩꯅꯣ ꯍꯥꯏꯌꯣ ꯃꯔꯨꯞ꯫ ꯅꯪꯅꯦ ꯂꯣꯏꯕꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪ ꯇꯧꯕ ꯉꯝꯅꯤꯀꯣ? ꯉꯝꯅꯤꯃꯤ ꯃꯔꯨꯞ꯫ ꯑꯗꯨꯗꯤꯅꯦ ꯍꯥꯟꯅ ꯋꯥꯁꯛꯑꯣ, ꯉꯝꯅꯤꯅ ꯋꯥꯁꯛꯑꯣꯕ꯫ ꯃꯔꯨꯞ, ꯑꯩꯅꯅꯦ ꯉꯝꯅꯤꯅ ꯋꯥꯁꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯅꯣꯏꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯄꯨꯜꯂꯣꯏ, ꯅꯁꯛ ꯐꯥꯎꯕꯅꯦ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏ꯫ ꯀꯔꯤ ꯋꯥꯁꯛꯅꯣ? ꯃꯃꯥꯟꯅꯕꯁꯤꯡꯅ꯫ ꯃꯨꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯉꯁꯤꯅꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯁꯤꯗꯅ꯫ ꯍꯣꯏꯅꯦ ꯁꯤꯅꯦ꯫ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯣ ꯍꯥꯏꯔꯣ? ꯅꯠꯇꯦꯍꯦ, ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯋꯥꯁꯦ꯫ ꯑꯉꯥꯡꯗꯣ ꯁꯣꯏꯔꯦꯟ ꯑꯣꯜꯂꯦꯗꯅ ꯍꯧꯖꯤꯛꯇꯤ, ꯑꯗꯨꯒꯅꯦ ꯃꯥꯅ ꯁꯤꯕ ꯅꯨꯃꯤꯠꯁꯤꯅ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯗꯅ꯫ ꯍꯣꯏ, ꯊꯥꯡꯖꯗꯤ ꯕꯦꯔꯥꯅꯤꯍꯦ꯫ ꯃꯨꯕꯤꯅ ꯑꯃꯨꯛ, ꯊꯥꯡꯖ ꯅꯨꯃꯤꯠꯇꯅꯦ ꯁꯤꯕ ꯑꯉꯥꯡ ꯃꯆꯥꯗꯣ ꯆꯐꯨꯗ ꯍꯥꯞꯄꯒꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯈ꯭ꯔꯦꯕ꯫ ꯑꯗꯨꯅꯅꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯑꯗꯨꯒꯤꯅꯦ ꯆꯐꯨꯗꯨꯗ ꯍꯨꯝꯗꯅꯦ ꯑꯉꯥꯡꯗꯨꯒꯤ ꯈꯨꯗꯣꯝꯕꯤꯗꯣ ꯀꯛꯂꯒ ꯄꯨꯔꯛꯄ ꯉꯝꯃꯗꯤꯅꯦ ꯑꯐꯥꯎꯕ ꯃꯤ ꯅꯪꯅ ꯈꯟꯈꯤꯕꯅꯦ ꯂꯣꯏ ꯐꯪꯉꯤ꯫ ꯅꯪ ꯉꯝꯒꯗ꯭ꯔꯣ ꯏꯕꯣꯇꯣꯟ? ꯑꯍꯤꯡꯗ ꯂꯣꯏꯕꯤꯅꯕꯨ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯔꯗꯤꯅꯦ, ꯑꯩ ꯉꯝꯅꯤꯗ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ꯫ ꯅꯪꯅꯅꯦ ꯑꯗꯨꯕꯨ ꯍꯦꯛ ꯉꯝꯂꯕ ꯂꯣꯏꯕꯤꯁꯦ ꯅꯪꯒꯤ ꯁꯣꯏꯗ꯭ꯔꯦ ꯏꯕꯣꯇꯣꯟ꯫ ꯑꯗꯨꯕꯨꯅꯦ ꯅꯪ ꯉꯝꯗꯧꯗꯤ ꯃꯥꯟꯗꯦꯍꯦ, ꯂꯣꯏꯕꯤꯁꯦ ꯅꯪꯅ ꯅꯨꯡꯁꯤꯕ ꯌꯧꯔꯝꯗꯧ ꯃꯥꯟꯗꯦꯕ꯫ ꯉꯝꯅꯤꯍꯦ ꯅꯣꯏꯁꯨ꯫ ꯏꯕꯣꯇꯣꯟꯅꯅꯦ ꯂꯣꯏꯕꯤ ꯅꯨꯡꯁꯤꯕ ꯌꯧꯗꯦ ꯀꯥꯏꯗꯤꯅꯦ ꯍꯥꯏꯅꯨꯀꯣ꯫ ꯏꯕꯣꯇꯣꯟ ꯉꯝꯅꯤꯀꯣ? ꯃꯨꯕꯤꯅ ꯑꯃꯨꯛ ꯏ ꯍꯥꯞꯆꯤꯜꯂꯛꯏ꯫ ꯏꯕꯣꯇꯣꯟꯅ, ꯉꯝꯅꯤꯅ, ꯈꯨꯗꯣꯝꯕꯤꯗ ꯅꯠꯇꯦ ꯃꯀꯣꯛ ꯐꯥꯎꯕꯅꯦ ꯊꯠꯂꯒ ꯄꯨꯔꯛꯄ ꯉꯝꯅꯤ꯫ ꯃꯀꯣꯛꯇ ꯅꯠꯇꯦ, ꯅꯥꯀꯜꯗ ꯐꯨꯝꯃꯤꯕ ꯑꯉꯥꯡ ꯐꯥꯎꯕꯅꯦ ꯄꯨꯔꯛꯄ ꯉꯝꯅꯤ꯫ ꯂꯣꯏꯕꯤꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯩ ꯂꯣꯏ ꯉꯝꯅꯤ꯫ ꯃꯣꯏ ꯑꯇꯩꯁꯤꯡꯅ꯫ ꯑꯗꯨꯗꯤ ꯁꯣꯏꯔꯦꯍꯦ, ꯈꯨꯗꯣꯝꯕꯤ ꯍꯥꯏꯕꯅꯦ, ꯑꯗꯨꯁꯨꯅꯦ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯕ ꯑꯉꯥꯡꯒꯤ ꯍꯥꯏꯕ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗꯅꯦ ꯑꯩ ꯄꯨꯔꯛꯀꯦ ꯌꯦꯡꯉꯣ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯍꯤꯡꯗꯅꯦ ꯅꯣꯏꯁꯨ ꯂꯥꯛꯑꯣ, ꯑꯗꯨꯒꯅꯦ ꯃꯐꯝꯗꯣ ꯇꯥꯛꯑꯝꯃꯒꯅꯦ ꯃꯐꯝ ꯑꯃꯗ ꯅꯣꯏꯁꯨꯅꯦ ꯇꯨꯃꯤꯟꯅ ꯌꯦꯡꯉꯒ ꯂꯩꯌꯣ꯫ ꯃꯣꯏ ꯑꯇꯩꯁꯤꯡꯅ꯫ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯗꯦ, ꯐꯝꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯁꯨꯅꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯅꯧꯅ ꯐꯨꯝꯕꯒꯤꯅꯦ ꯂꯩꯔꯝꯒꯅꯤ, ꯅꯪꯕꯨ ꯑꯄꯪꯕ ꯃꯤꯗꯧꯅ꯫ ꯑꯃꯗꯤ, ꯃꯔꯨꯞ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ, ꯄꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯣꯏꯁꯤꯡꯗꯣ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕꯅ ꯃꯨꯕꯤ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ꯫ ꯏꯕꯣꯇꯣꯟꯒ ꯃꯨꯕꯤꯅ꯫ ꯏꯕꯣꯇꯣꯟ, ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯆꯪꯉꯁꯤꯔꯥ? ꯉꯥꯏꯈꯣꯍꯦ, ꯃꯐꯝꯗꯣ ꯑꯩ ꯈꯪꯗꯦꯕ, ꯅꯪ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣ꯫ ꯂꯥꯛꯑꯣ, ꯀꯥꯏꯗꯅꯣ ꯀꯔꯝꯕ ꯇꯨꯔꯦꯜꯅꯣꯗꯣ? ꯃꯨꯕꯤꯅ, ꯉꯁꯤꯗꯤꯅꯦ ꯑꯩ ꯑꯣꯏꯅ ꯏꯕꯣꯇꯣꯟꯅ ꯂꯥꯛꯅꯈꯤꯕꯒꯤ ꯋꯥꯔꯥ? ꯑꯄꯪꯕ ꯃꯤꯒꯤ ꯒꯤꯔꯒꯤ ꯇꯛꯄꯤꯅꯤꯡꯉꯥꯏꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯧꯔꯗꯅ꯫ ꯃꯔꯨꯞ ꯅꯪ ꯈꯪꯂꯝꯒꯅꯤꯗ꯫ ꯈꯪꯗꯦ ꯋꯥꯅꯤ ꯃꯨꯕꯤ, ꯂꯥꯛꯑꯣꯁꯦ꯫ ꯏꯕꯣꯇꯣꯟꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯔꯝꯃꯤ꯫
ꯃꯨꯕꯤꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯌꯦꯛꯄꯒ ꯂꯥꯞꯅ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯝꯗꯨꯅ ꯑꯗꯨꯒ ꯍꯜꯂꯛꯂꯤ꯫ ꯃꯨꯕꯤꯅ "ꯑꯗꯣ ꯏꯕꯣꯇꯣꯟ ꯆꯪꯉꯁꯤꯔꯥ? ꯅꯪ ꯂꯣꯏꯕꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯀꯣ, ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯀꯅꯥꯝꯇꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ, ꯍꯦꯛ ꯍꯥꯏꯗꯣꯛꯄꯗꯅꯦ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯦ꯫ ꯂꯣꯏꯕꯤꯁꯦ ꯃꯤꯒꯤꯅꯦ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯀꯣ, ꯅꯪꯅꯅꯦ ꯁꯤꯡꯕꯅꯤꯅ ꯍꯦꯟꯅꯕꯨꯗꯤ ꯈꯪꯉꯝꯒꯅꯤ꯫ ꯑꯁ ꯈꯪꯉꯤꯗ ꯃꯔꯨꯞ, ꯑꯩꯕꯨ ꯋꯥ ꯌꯥꯝ ꯆꯦꯠꯇꯕ ꯑꯄꯪꯕ ꯃꯤꯗꯧꯅ꯫ ꯑꯗꯨꯗꯤ ꯃꯔꯨꯞ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯍꯣꯏ ꯃꯔꯨꯞ꯫ ꯑꯁ ꯑꯩꯕꯨꯅꯦ ꯗꯣꯁꯥꯃꯨꯛ ꯇꯥꯗꯅꯕ, ꯇꯨꯔꯦꯜ ꯃꯄꯥꯟꯗꯒ ꯑꯃꯨꯛ ꯁꯤꯔꯒ ꯂꯩꯔꯝꯗꯅꯕ꯫ ꯑꯗꯨꯗꯤ ꯂꯣꯏꯕꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯇꯟꯅ ꯂꯧꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯁꯣꯝꯗꯅ ꯂꯣꯏꯕꯤ ꯏꯕꯣꯇꯣꯟꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯐꯃꯨꯡꯗ ꯂꯩꯔꯤ꯫ ꯏꯕꯣꯇꯣꯟꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯑꯩꯕꯨ ꯐꯠꯇꯅꯗ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯃꯤꯁꯤꯡꯅꯗꯤ ꯏꯕꯣꯇꯣꯟꯁꯦ ꯌꯥꯝ ꯐꯩ, ꯌꯥꯝ ꯄꯪꯉꯤ ꯀꯥꯏꯁꯨ ꯍꯥꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯗꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯑꯁ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯟꯃꯟꯗꯅ ꯏꯕꯣꯇꯣꯟ ꯎꯗ꯭ꯔꯗꯤ ꯑꯩꯁꯦ ꯂꯩꯕ ꯉꯝꯗꯕꯗꯧꯅ ꯇꯧꯁꯤꯜꯂꯛꯑꯦ ꯋꯥꯅꯤ꯫ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯗ, ꯑꯩꯕꯨ ꯃꯥꯏ ꯋꯥꯈꯜ ꯅꯠꯇꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯁꯣꯝꯗꯁꯨ ꯏꯕꯣꯇꯣꯟꯅ "ꯑꯩꯅ ꯂꯣꯏꯕꯤꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯁꯥꯈꯤ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ? ꯑꯁ ꯃꯣꯏ ꯇꯨꯝꯅꯝꯗꯔꯤꯅꯦ, ꯐꯔꯛ ꯇꯥꯅꯤꯍꯦ, ꯃꯣꯏ ꯇꯨꯝꯃꯗꯤ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯒꯦ ꯇꯧꯕꯅꯦ꯫ ꯑꯁ ꯑꯗꯣ ꯀꯤꯗꯤ ꯀꯤꯍꯦ, ꯂꯣꯏꯕꯤ ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤꯅꯦ ꯑꯩꯁꯦ ꯅꯨꯡꯗꯥꯡꯗ ꯃꯥꯡꯒꯣꯜ ꯐꯥꯎꯕꯅꯦ ꯊꯣꯛꯄ ꯀꯤꯕ ꯃꯤꯅꯦ꯫ ꯑꯁ ꯉꯁꯤꯗꯤ ꯁꯣꯏꯔꯦꯟꯒꯤ ꯈꯨꯗꯣꯝꯕꯤꯒ ꯂꯧꯔꯨꯗꯣꯏꯅꯦ꯫ ꯑꯩꯅ ꯂꯣꯏꯕꯤꯁꯦ ꯐꯖꯅ ꯅꯨꯡꯁꯤꯕꯖꯥꯠꯅꯤ, ꯑꯩ ꯏꯁꯥꯅ ꯐꯥꯎꯕꯅꯦ ꯊꯥꯖꯗꯦꯗꯨꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯃꯃꯥꯒ ꯃꯄꯥꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯥꯈꯣꯛꯇꯨꯅ ꯏꯕꯣꯇꯣꯟ ꯇꯞꯅ ꯊꯣꯛꯂꯛꯏ, ꯃꯩꯁꯨ ꯄꯥꯏꯔꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯆꯥꯁꯦ ꯄꯪꯃꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯃ, ꯃꯄꯥꯒꯤ ꯈꯨꯗꯩ ꯃꯆꯦꯠ ꯑꯃꯒ ꯁꯅꯥꯃꯍꯤꯒꯤ ꯂꯩꯕꯥꯛꯇꯣ ꯖꯟꯇ꯭ꯔ ꯑꯃꯗꯤ ꯁꯤꯕꯤ꯫ ꯏꯕꯣꯇꯣꯟ ꯊꯣꯛꯂꯛꯏ, ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯤꯔꯒ ꯃꯩ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯒꯤ ꯐꯨꯝꯐꯝ ꯂꯩꯕꯥꯛꯇ ꯈꯣꯠꯄ ꯍꯧꯏ꯫ ꯏꯕꯣꯇꯣꯟꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯑꯉꯥꯡ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ꯫ ꯏꯕꯣꯇꯣꯟ ꯀꯤꯕꯅꯁꯨ ꯀꯞꯄꯤ, ꯃꯆꯤꯜꯗ ꯃꯔꯝ ꯁꯣꯟꯗꯨꯅ꯫ ꯏꯕꯣꯇꯣꯟꯅ "ꯃꯥꯡꯗꯅ ꯏꯃꯥ, ꯇꯨꯡꯗꯅ ꯏꯄꯥꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯤ, ꯑꯃꯨꯛꯀꯁꯨ ꯃꯥꯡꯗꯅ ꯏꯄꯥ, ꯁꯣꯏꯔꯦꯍꯦ ꯏꯃꯥ, ꯇꯨꯡꯗꯅ ꯏꯄꯥ, ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯎꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯤ, ꯑꯁ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯏꯃꯥ"꯫ ꯂꯩꯕꯥꯛꯇꯨ ꯈꯣꯠꯂꯒ ꯆꯐꯨꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯆꯐꯨꯗ ꯉꯥꯡ ꯑꯁꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯍꯨꯝꯂꯒ ꯊꯤꯔꯝꯃꯤ꯫ ꯁꯣꯏꯔꯦꯟ ꯃꯌꯥꯝ ꯑꯗꯨꯅ ꯏꯕꯣꯇꯣꯟꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯈꯨꯗꯣꯝꯕꯤꯗꯨ ꯄꯨꯗꯅꯕ ꯀꯞꯄ ꯍꯧꯔꯛꯏ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯝꯅꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯕꯣꯇꯣꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯈꯨꯗꯣꯝꯕꯤꯗꯨꯗ ꯄꯨꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯆꯐꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯎꯪꯂꯝꯃꯤ꯫ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯀꯞꯄꯗꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯔꯝꯃꯤ꯫ ꯃꯨꯕꯤꯅ "ꯑꯁ ꯀꯤꯕꯅ ꯌꯥꯗ꯭ꯔꯦꯍꯦ, ꯏꯕꯣꯇꯣꯟꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯆꯠꯂ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯑꯁ ꯏꯕꯣꯇꯣꯟꯗꯣ ꯁꯤꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯃꯣꯏꯒꯤ ꯃꯥꯒ ꯃꯄꯥꯒꯅꯅꯦ ꯑꯩꯅ ꯏꯟꯁꯤꯟꯕꯅꯦꯅ ꯈꯪꯈ꯭ꯔꯕꯖꯥꯠꯂꯣ? ꯑꯁ ꯃꯊꯥ ꯁꯥꯏꯗ"꯫ ꯏꯕꯣꯇꯣꯟꯅ ꯑꯃꯨꯛ ꯑꯁꯣꯝꯗ "ꯑꯩꯗꯤ ꯂꯣꯏꯕꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄꯅꯦ, ꯃꯨꯕꯤꯅ ꯍꯥꯏꯕꯗꯒꯤ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦꯗ ꯏꯃꯥ, ꯕꯥꯕꯥ". ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨ ꯏꯕꯣꯇꯣꯟꯗ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯃꯃꯥꯒꯤ ꯐꯅꯦꯛ, ꯃꯄꯥꯒꯤ ꯈꯨꯗꯩ, ꯁꯅꯥꯃꯍꯤꯒꯤ ꯂꯩꯕꯥꯛꯇꯨꯅ ꯏꯕꯣꯇꯣꯟꯅ ꯅꯝꯗꯅ ꯁꯣꯏꯔꯦꯟ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯨꯗꯦꯛꯇꯨꯅ ꯁꯥꯡ ꯁꯨꯔꯤ ꯃꯆꯥ ꯑꯃꯅ ꯀꯜꯂꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯀꯞꯄꯁꯤ ꯑꯔꯣꯏꯕꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯗꯨꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯅꯗꯨꯅ ꯇꯨꯝꯕ, ꯃꯩ ꯍꯧꯕ, ꯁꯤꯡꯅ ꯍꯧꯕ, ꯂꯥꯏ ꯈꯨꯔꯝꯕꯅ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯏꯕꯣꯇꯣꯟꯅ ꯈꯨꯗꯣꯝꯕꯤꯗꯨ ꯄꯥꯏꯔꯒ ꯇꯨꯔꯦꯜ ꯃꯊꯛ ꯇꯝꯅ ꯆꯦꯟꯈꯠꯂꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯕ ꯃꯌꯥꯝꯒꯤ ꯊꯋꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯡꯗ ꯌꯥꯟꯕꯋꯣ ꯃꯈꯨꯠꯇ ꯌꯥꯟꯕꯋꯣ꯫ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯅꯝꯃꯣꯅ ꯏꯕꯣꯇꯣꯟ ꯆꯦꯟꯕ ꯉꯝꯗꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯤ꯫ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯁꯣꯏꯔꯦꯟ ꯀꯞꯄꯗ ꯈꯣꯟꯖꯦꯜ ꯑꯆꯧ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯄꯗꯨꯗ꯫ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯏꯕꯣꯇꯣꯟꯗ "ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯝꯕꯤꯔꯝꯃꯨ, ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫
ꯏꯕꯣꯇꯣꯟ ꯆꯦꯟꯕ ꯉꯝꯗ ꯀꯤꯕꯒ ꯃꯥꯅ ꯂꯣꯏꯕꯤ ꯅꯨꯡꯁꯤꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯏꯕꯣꯇꯣꯟꯅ ꯑꯩ ꯂꯣꯏꯕꯤꯅ ꯌꯥꯔꯀꯥꯟꯗ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦꯕ꯫ ꯅꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯃꯔꯨꯞꯁꯤꯡꯅꯅꯦ ꯑꯩꯁꯦ ꯃꯤꯠꯀꯤ ꯊꯤꯅꯤ ꯍꯥꯏꯅꯈ꯭ꯔꯅꯤꯕ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯁꯦ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯃꯔꯣꯜ ꯁꯨꯕꯣꯏ ꯆꯨꯗꯕꯣꯏ ꯊꯅꯃꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯣ ꯏꯕꯣꯇꯣꯟꯅ ꯑꯌꯣ ꯌꯥꯅꯗꯤꯅ ꯆꯤꯜꯂꯛꯀꯅꯨꯋꯣ ꯃꯔꯤ ꯃꯔꯤ ꯆꯠꯂꯤꯅꯦꯍꯦ ꯍꯩꯅꯗꯤꯌꯦ ꯑꯁ ꯑꯩꯗ ꯆꯦꯜꯂꯒꯦꯗ ꯑꯉꯥꯡꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯝꯃꯒꯦ꯫ ꯏꯕꯣꯇꯣꯟꯅ ꯀꯥꯎꯗꯨꯅ ꯌꯨꯝ ꯇꯥꯟꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ꯫ ꯈꯨꯜ ꯑꯗꯨ ꯀꯤꯕꯅ ꯀꯅꯥꯝꯇ ꯇꯨꯝꯅꯗ꯭ꯔꯦ꯫ ꯁꯣꯏꯔꯦꯟꯅ ꯀꯞꯄꯗꯒꯤ ꯏꯕꯣꯇꯣꯟꯅ ꯀꯞꯄꯗꯨꯅ ꯍꯦꯟꯅ ꯂꯥꯎꯕ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯔꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ ꯃꯌꯨꯝꯗꯒ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗ ꯁꯤꯟ ꯊꯨꯡꯅ ꯀꯞꯇꯨꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯌꯨꯝꯗꯨꯗꯤ ꯁꯣꯏꯔꯦꯟꯅ ꯌꯣꯝꯂꯦ꯫ ꯈꯨꯗꯣꯝꯕꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯝ ꯀꯤꯔꯛꯄꯗꯒꯤ ꯁꯥꯎꯔꯛꯂꯦ꯫ ꯑꯁ ꯏꯃꯥꯒ ꯄꯥꯕꯒ ꯈꯪꯈꯤꯕ ꯇꯥꯔꯦꯕ ꯑꯩꯅꯦ ꯊꯣꯛꯑꯒ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯁꯦ ꯅꯣꯏ ꯈꯨꯗꯣꯝꯕꯤꯁꯦ ꯄꯥꯝꯗ꯭ꯔꯦ ꯄꯨꯖꯈ꯭ꯔꯣ꯫ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯄꯤꯔꯣ ꯀꯗꯥꯏꯅꯣ ꯑꯗꯣ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ ꯃꯕꯨꯛꯁꯨ ꯐꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯄꯪꯂꯤꯁꯦ ꯁꯤꯡꯍꯜꯂꯝꯃꯒꯦ ꯑꯗꯨꯒꯅꯦ ꯖꯟꯇ꯭ꯔ ꯁꯦꯝꯃꯒ ꯄꯤꯔꯝꯃꯒꯦ ꯃꯁꯤꯅꯅꯦ ꯃꯥꯅ ꯅꯤꯡꯖ ꯄꯨꯝꯕꯅꯦ ꯊꯨꯡꯖꯅꯕ꯫ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨꯅ ꯏꯕꯣꯇꯣꯟꯗ ꯖꯟꯇ꯭ꯔ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯇꯣꯟꯕꯨ ꯁꯤꯡꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯣꯏꯔꯦꯟꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯐꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯃꯤ꯫ ꯏꯕꯣꯇꯣꯟ ꯃꯍꯧꯁꯥꯒꯨꯝ ꯃꯥꯟꯅꯔꯝꯗ꯭ꯔꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯍꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯏ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯒꯠꯂꯕꯔꯣ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯣꯛꯏꯁꯤꯅ? ꯉꯔꯥꯡꯒꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯄꯗꯨꯗꯒ ꯀꯤꯃꯟꯗꯅ ꯏꯆꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦꯍꯦ꯫ ꯏꯕꯨꯡꯉꯣ ꯏꯕꯣꯇꯣꯟ ꯍꯥꯎ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦꯍꯦ ꯏꯃꯥꯗꯤꯅꯦ ꯆꯥꯛ ꯂꯣꯏꯔꯤꯅꯦ꯫ ꯀꯩꯅꯣ ꯏꯃꯥ ꯌꯥꯝ ꯊꯦꯡꯉ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯍꯧꯒꯠꯂꯒꯦ ꯏꯃꯥ꯫ ꯏꯕꯣꯇꯣꯟꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯅꯕ ꯃꯥꯒꯤ ꯑꯍꯣꯡꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯥꯒ ꯃꯄꯥꯒꯗꯨ ꯄꯨꯡꯉꯛꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ꯫ ꯃꯄꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯃꯨꯕꯤ ꯍꯣꯏꯗꯤ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯣꯏꯗ ꯇꯥꯏꯅꯔꯛꯂꯗꯤ ꯈꯟꯅ ꯃꯣꯏꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ꯫ ꯂꯣꯏꯕꯤꯗꯤ ꯏꯕꯣꯇꯣꯟ ꯎꯗꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯕꯣꯇꯣꯟ ꯎꯗ꯭ꯔꯒꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯤꯕꯁꯤꯅ? ꯃꯥꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯅꯨꯡꯁꯤꯗꯕ ꯃꯤꯅꯦ꯫ ꯃꯥꯅ ꯑꯩꯁꯦ ꯑꯗꯨꯝ ꯊꯤꯅ ꯉꯥꯡꯕꯅꯦ꯫ ꯀꯩꯅꯣ ꯌꯥꯝ ꯋꯥꯏꯑꯦ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯩ ꯏꯕꯣꯇꯣꯟ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯕꯣꯇꯣꯟꯗꯣ ꯃꯃꯥꯏꯗꯅꯦ ꯈꯨꯄꯥꯛꯅ ꯊꯥꯔꯨꯒꯦꯕ ꯃꯥꯟꯅꯕꯗꯣ ꯍꯧꯔꯨꯒꯦ꯫ ꯂꯣꯏꯕꯤ ꯃꯨꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯨꯕꯤ ꯂꯩꯕ꯭ꯔꯣ? ꯃꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏ ꯗꯥꯔꯣ ꯂꯩꯌꯦ ꯀꯧꯊꯣꯔꯛꯀꯦ꯫ ꯗꯥ ꯃꯤ ꯂꯥꯛꯏꯌꯦ ꯑꯁꯤꯒꯤ ꯂꯣꯏꯕꯤꯗꯣ꯫ ꯃꯨꯕꯤꯅ ꯂꯣꯏꯕꯤꯗꯤ ꯈꯔ ꯅꯣꯏꯕꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯨꯔꯣ? ꯃꯆꯟꯅꯨꯄꯤꯅ ꯍꯣꯏꯍꯦ ꯃꯄꯥꯟꯗꯅꯦ ꯅꯪ ꯉꯥꯏꯍꯧꯕꯅꯦ꯫ ꯃꯨꯕꯤꯅ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩ ꯍꯟꯗꯛ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕꯁꯤꯗ ꯑꯩ ꯎꯅꯤꯡꯗꯅꯒ ꯂꯥꯛꯏꯖꯥꯠꯂꯣ? ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ꯫ ꯂꯣꯏꯕꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ? ꯅꯪ ꯑꯩꯕꯨ? ꯂꯣꯏꯕꯤꯅ ꯃꯨꯕꯤ ꯏꯕꯣꯇꯣꯟ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯤꯕ? ꯂꯥꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤꯗ ꯂꯣꯏꯕꯤꯁꯦ ꯏꯕꯣꯇꯣꯟꯕꯨ ꯍꯤꯡꯉꯤꯖꯥꯠꯂꯣ? ꯍꯤꯡꯉꯝꯒꯅꯤ ꯁꯤꯕꯒꯤ ꯄꯥꯎꯗꯤ ꯇꯥꯗꯦꯕ꯫ ꯀꯩꯒꯤꯅꯣ ꯂꯣꯏꯕꯤ ꯏꯕꯣꯇꯣꯟ ꯍꯣꯏꯗ ꯆꯠꯂꯨꯁꯦꯅ ꯍꯥꯏꯗꯨꯕꯣ? ꯏꯕꯣꯇꯣꯟꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯣ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ꯭ꯔꯣ ꯂꯣꯏꯕꯤ? ꯃꯨꯕꯤꯅ ꯁꯤꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯂꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯤꯍꯨꯜ ꯀꯟꯅ ꯆꯣꯡꯉꯤ꯫ ꯃꯄꯤ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯀꯩꯅꯣ ꯃꯨꯕꯤ ꯏꯕꯣꯇꯣꯟꯗꯤ ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯍꯟꯗꯛꯁꯦ ꯏꯕꯣꯇꯣꯟꯗꯣ ꯁꯨꯎꯗꯤꯌꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯀꯩꯅꯣ ꯀꯞꯄꯛꯏꯁꯤꯅ? ꯑꯩꯕꯨ ꯋꯥꯔꯤ ꯊꯣꯛꯄꯅ ꯐꯗꯣꯏꯔꯣ? ꯃꯔꯨꯞ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯔꯨꯞ ꯑꯇꯩꯗꯨꯅꯒ ꯑꯩꯉꯣꯟꯗꯒ ꯏꯕꯣꯇꯣꯟꯒꯤ ꯊꯧꯗꯣꯛꯇꯣ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯂꯩꯊꯣꯛꯍꯧꯔꯁꯤꯔꯅꯦ?
ꯂꯣꯏꯕꯤꯅ ꯍꯥꯏꯌꯣ ꯃꯨꯕꯤ ꯏꯕꯣꯇꯣꯟ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯨꯕꯤꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯁꯣꯔꯦꯟꯒꯤ ꯈꯨꯗꯣꯝꯕꯤ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯏꯕꯣꯇꯣꯟꯗꯣ ꯃꯣꯏꯅ ꯐꯅ ꯊꯤꯡꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯨꯕꯤꯅ ꯂꯣꯏꯕꯤ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯣꯏꯕꯤ ꯀꯞꯄꯛꯏ ꯑꯗꯨꯒ ꯏꯕꯣꯇꯣꯟ ꯀꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯣꯏꯕꯤꯗ 이보도는 마 kaya nusigiese loi haidokre 하게다봐 오이다봐 와디 아무다 야우드레 세란드란 loi 하이크리네 아스 로이비세 아이가 팡다나 아스 로이 또어드라 아스 아이세 팡이다고 무비능세 로이비 와칼 타락레 로이비나 이보도는부 사람바다기 야만 누시가 파락라미 하우직티 무비기 와싱에도 따르바다기 로이비 마부 헤나 누시크레 아두나 깝깝드나 이보톤기 윤벽실락라미 이보톤 마마가 마빠가 얌 누가이나 팜드나 레이미 망골다 이보톤 마사 얌나 나라미 아빵마미 말람드레 로이비나 통가닥 이바바 칸나 이보톤 거우라가 장락라가 이보톤 우바다 잡랩드나 이카이바금나 마마이 룩타드나 레이바도 이보톤가 마마가 마빠가나 우라미 마마나 asibu mamange thonugi majanupi masik yam nungsibidu natrane kaigina mana stelep leresina ibema changu laun he adda lepaga leridubu kaidorage mama nangna bap ta roi ibungo hogalo nupi majase kariguma khra hainingba mali amukta hogalo adugane hangbiyo mama aiwam tage imungdane nangam tujaglo mama na Kaino, sida dum hayo. Amok habisane, kokjeng lauko. Budu sidi. Ibotono I mamaga mapaga gi matawaduda mamaga mapaga changkre. Iboton loibi ki manaka changi. Iboton wa amata haiba ngamde. Loibi na oina sauna wa mayam haire I. Iboton gi mamaga mapaga do thongsil maramdagi. Tomina tarami aduga yengli harauna. Loibi na kaigino ai nushiraga nusina sungai haidrido nang phuzani nangna tulelda ai nushibagi angang asibagi khodombi lobo chale su hai nang ngawra ibotona nangdi ai nushio sungai dana adudi lawza taba loibina nushiri sidia nangde gonda nusi sungai haidana mi mubiti dum hai Mubina haiba mayamadu loina haidorei iboton I wari singadu taraga hauziti loipiga iboton gadu yamna nusinarami mubiga atai mamanaba singadi inganga kre hauziti mamanaba singado iboton da pangi haina khaiba lakna bangam khije ibotona moi singdagi khosing jadana singlabanina nong phado punbada moina oina iboton gi wa daduna wa induna laikre iboton nongmagi laibak phaba mi haibedo oiraklami mayam nusiba miyamgi makok thongbasu ngamduna iboton yamna nungaiba haibedo oikre loibi gasu chahi kharagi matungda yamna chawna luhongduna yamna nusinana nungaina bankhirami